Chin Cookie Singna Fangliba ST status asi Lauthoknaba Ministry of Travel Affairs na Manipur da Khanghalakle Maramaduna Lokhat Pamthokpa Thabak Sing Athuba Matamda Lokhat Piu Haina Mahesho Thona Uzamna Taksilakli More dangasi ayuk nauhona na Cookie Kulai Paiba Singna Manipur Police da ahum lathokna attack tawrakrai combined force ki maithedigi handuna akan bamawong da khuthoknari Bharat Joro Nyaya Tragi Khongchet Hogadori Bahapta Kangzebungbu Sizinaba Yabagi permit Laingak Nangasi Fawa Pidribasi Athubada Laikhai Tahalu Haiduna Congress Party Luchimba Singha Chief Secretary da Taksimtrai Amasung Ministry of Information and Broadcasting ki Senthang Makha da Thauna Manipur amadi Film para Manipur na DIPR ga kusam naduna Manipur da Northeast India Film Festival 2024 pangthoklagani